Hello guys. Welcome back to my channel. Okay. I'm Krumjari. Okay. Home isolation da ki मैं laptop के कैसे दे? Okay. कोशिश तो रिमोट से कितना कौन जाके? तुमने चल नर्सनी ले रहे? नहीं होता है हाँ नुआरे मफम नहीं है नुआरे ओके क्या कुछ नहीं सादर इसलिए रिबा होम आइसोलेशन हेरो केंद्र के लिए भी मफम जिदा सम उन्हें रखे एक जो बिकी कर ले बैठा रहे तो नस्ल लाके बने इसलिए रे नर्स ले रहे सोम किन तो अपनी जगह से तो इनमें ले रही है सोम जगह तो रेड जोन में ले बने मतलब नहीं ये मोमो हंड्रेड नहीं ओके अखोगी पायराबा करम नंबर पाइगिनो अखोगी इनाउ तो बोले रे इतांग अखोगी पायराबा करम नंबर पाइगिनो अखोगी इनाउ तो बोले रे इतांग इतांग आओ करी मत नो ngane betul ngan oh yang mau nih oke oke nó tụi mình xin lấy cái bao nhiêu hết bao tụi mình làm được siam nungai ngasi lebi koi amrom dadi wai amrom diam nungai koi siam nungai ngasi lebi koi amrom dadi wai amrom diam nungai koi ngasi ki chaklen ne chakkaning dai yam ro taw ne ado nga dem ho nga ni ngasi gan donate taw biram budo oke oke adu ki nga ne ko ngisai ki donate kari PO cha ge ha PO cha ge ha PO cha PO WhatsApp group na biram ko aduna donate taw biram ne adu ai chang ngasi yam chung de nai chak ki chung gan taw jawan oke chak ki sire ne yam chai he oke adu ngasi di kan gan taw thank you oke mọi người मैम ngasi di mau sa ki live ki kitang manadre मैम waru bibi ade koi ki home isolation jaga sida aigi koi ki duty kha kha puna bane so aigi duty ta ba numi sida sum lak bane tori ba मैम sin numidang ki mong mato lorani sum halladoi ne duga pung 10 fu duty ta ga do bane somda leiriba side sida koi inmate sing lere moi लेने अदुगा सोम साइड से गेट लेरी सिगी साइड मनिंग थंग साइड से सोमदगी मखोय लेगिदब अदुगा ममांग थंग सिदु चंदबे खरदि थम ऑलमोस्ट अदुगा सोमद लेरिबो हुजि केन लेरम जगह सिन ग्रीन जोन ने सोमदनि खोय स्टाफ सिंग लोय लेगिदब हाय तारे को अदु माइने लेबिने दो पुंग 10 फोबदे सु लेबि तारे दुना मयाम ngतंग ला कमेंट त लाक्त्रे मयाम नीली रोय कमेंट कखत पीग्रे आई पाजाउ दे वरो बिबियादे कोई लेरिबम अयुक की मतम दजो नहान अय उथोक चग्रे को अदो लेरिबो कनो से सत पसि खरा हाइरम गदो यम निगम गदो माले अय मफम न लेरगा यम कुइनेदि तौजरो सुम तौरिबो मोंग से मयाम खंगमिना से हाइबगी नमक लाइव सिम अय नमजरकपनि ओके मफमसी यामनदि नुंगाय मफमने कोई चिंग्यागी ममदा लेबने अइना अमुक युम हनबदा एटलीस्ट 15 to 20 minutes चंगने तारे सिबु करी लमनो माइबम मनाउतन हैरोक ने हैरोक विक्टोरी कहिन दम हाय सार ओके हाय विक्टोरी होम आइसोलेशन आई ड्यूटी मफम दगी लाइव तक जबने अतंग नंगद्रे हनक्सी वीडियो थागत नंगद्रे थबक याम चिल माय तारे को
ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯆꯥꯛ ꯆꯥꯖꯔꯦ ꯑꯩ ꯃꯐꯝꯁꯤꯗ ꯆꯥꯔꯤ ꯉꯥ ꯊꯣꯡꯉꯤ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯐꯩ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯅꯨꯃꯤꯠꯁꯦ ꯉꯥ ꯇꯥꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯥꯏꯚ ꯊꯥꯔꯁꯨ ꯃꯥꯛꯁ ꯎꯞꯆꯔꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯃꯥꯛꯁ ꯎꯞꯇꯕ ꯌꯥꯗꯦ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯕ ꯌꯥꯗꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯕꯤꯛꯇꯣꯔꯤ ꯑꯩ ꯉꯥ ꯆꯥꯔꯦ ꯉꯥ ꯆꯥꯖꯔꯦ ꯉꯁꯤꯗꯤ ꯑꯩ ꯈꯔ ꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯔꯨꯝ ꯂꯩꯐꯝ ꯁ꯭ꯋꯥꯏꯗ ꯑꯩ ꯂꯧꯖꯔꯛꯀꯦ ꯂꯥꯏꯚꯁꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯣꯏꯁꯟ ꯁꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯌꯦꯡꯁꯤ ꯀꯩ ꯊꯕꯛ ꯇꯧꯔꯒꯦ ꯑꯩ ꯊꯕꯛ ꯇꯧꯖꯗꯦ ꯂꯣꯀꯦꯁꯣ ꯑꯗꯨꯅ ꯁꯤꯗ ꯁꯦꯡꯅ ꯎꯗꯕ ꯌꯥꯠꯂ ꯑꯝꯇ ꯌꯦꯡꯒꯦ ꯅꯦꯠ ꯌꯥꯝ ꯆꯞꯄ꯭ꯔꯣ ꯃꯌꯥꯝ ꯅꯦꯠꯁꯦ ꯑꯩ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯀꯩ ꯃꯇꯥꯡꯒꯤ ꯇꯣꯄꯤꯛꯅꯣ ꯍꯦꯅꯥ ꯂꯣꯔꯤꯌꯥꯝ ꯑꯩ ꯇꯣꯄꯤꯛ ꯊꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯃꯐꯝꯁꯤꯗ ꯉꯁꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯕꯀꯣ ꯑꯗꯨꯒꯤ ꯗ꯭ꯌꯨꯇꯤ ꯂꯩꯔꯤꯕ ꯃꯇꯝꯁꯤꯐꯥꯎꯒꯤ ꯑꯣꯏꯅ ꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤ ꯃꯌꯥꯝꯅ ꯉꯥꯛꯇꯪ ꯎꯍꯟꯖꯒꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯕ꯭ꯂꯣꯛꯁꯨ ꯁꯦꯝꯕ ꯅꯪꯖꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯅꯪꯖꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯈꯤꯇꯪ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯀꯩ ꯃꯇꯥꯡꯅꯣ ꯂꯩꯔꯦ ꯗꯗꯥ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯐꯔꯝꯃꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯣ ꯕ꯭ꯔꯣ ꯑꯩꯅ ꯅꯍꯥꯟ ꯈꯤꯕ ꯋꯥꯍꯪꯗꯣ ꯑꯝꯇ ꯈꯨꯝꯕꯤꯌꯨ ꯁꯂꯥꯝ ꯂꯝꯕꯤ ꯑꯃꯨꯛꯇꯒ ꯍꯥꯏꯕꯤꯔꯛꯑꯣ ꯊꯝꯕꯗꯤ ꯌꯥꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯗꯦꯟ ꯑꯗꯨꯒ ꯂꯥꯏꯁꯟꯗꯅ ꯇꯥꯃꯣꯒꯤ ꯅꯝꯕꯔ ꯑꯃꯨꯛꯇ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯋꯥꯏ ꯅꯣꯠ ꯖꯥꯅꯤ ꯙꯅꯟꯖꯣꯏ ꯑꯩ ꯂꯥꯏꯚ ꯈꯨꯗꯤꯡꯒꯤ ꯅꯝꯕꯔ ꯄꯤꯕꯅꯦ ꯂꯥꯏꯚ ꯈꯨꯗꯤꯡꯒꯤ ꯅꯝꯕꯔ ꯄꯤꯕꯅꯤ ꯅꯝꯕꯔ ꯍꯥꯏꯔꯛꯀꯦ ꯁꯂꯥꯝ ꯅꯝꯕꯤ ꯑꯩ ꯅꯝꯕꯔ ꯏꯔꯣ ꯁꯦꯟ ꯑꯝꯇ ꯏꯔꯣ ꯑꯩ ꯅꯝꯕꯔ ꯍꯧꯖꯤꯛ ꯍꯥꯏꯔꯛꯀꯦ 700-59-833-96 ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯁꯂꯥꯝ ꯅꯝꯕꯤꯅ ꯏꯕꯤꯔꯣ ꯑꯩ ꯅꯝꯕꯔꯗꯣ 700-59-833-96 ꯌꯥꯔꯅꯤꯀꯣ ꯙꯅꯟꯖꯣꯏ ꯑꯗꯨꯒ ꯔꯣꯖꯤ ꯅꯤꯡꯊꯧꯖꯥ ꯀꯀꯥꯁꯦ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯀꯩꯝ ꯊꯕꯛ ꯇꯧꯗꯦ ꯒꯣꯌꯤꯡ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤ ꯗꯦꯟ ꯂꯤꯑꯣ ꯋꯥꯏꯇꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯗꯣꯛꯇꯔ ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯏꯕ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤ ꯑꯗꯨꯒ ꯗꯦꯟ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯤꯡꯒꯤꯗ ꯆꯥꯟꯅꯕꯗꯣ ꯃꯤꯡꯗ ꯆꯥꯟꯅꯕꯒꯤ ꯑꯁꯨꯝ ꯍꯪꯕꯤꯔꯛꯑꯣ ꯌꯥꯅꯤ ꯁꯥꯔꯅꯕꯤ ꯑꯩ ꯀꯣꯏꯁꯟ ꯌꯥꯝꯃꯟꯗꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯦꯀꯣ ꯑꯉꯥꯡꯒꯤꯔ ꯀꯩꯅꯣꯝꯗꯤ ꯑꯣꯏꯈꯤꯕꯅꯦ ꯑꯝꯇꯪ ꯃꯄꯨꯡ ꯐꯥꯅ ꯑꯝꯇꯒ ꯍꯪꯕꯤꯔꯛꯑꯣ ꯅꯨꯡꯉꯥꯏꯖꯩ ꯂꯥꯏꯚ ꯉꯥꯛꯇꯪ ꯊꯥꯕꯗ ꯃꯌꯥꯝ ꯂꯥꯛꯄꯤꯕ ꯑꯩ ꯂꯥꯏꯚꯁꯨ ꯐꯖꯅ ꯊꯥꯕ ꯅꯪꯗ꯭ꯔꯕꯅꯦ ꯐꯖꯅ ꯅꯪꯉꯛꯄꯁꯨ ꯌꯥꯔꯦ ꯑꯩ ꯈꯤꯇꯪ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯈꯔ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯁꯤꯒꯤ ꯗ꯭ꯌꯨꯇꯤꯁꯨ ꯈꯔ ꯆꯤꯟꯕꯁꯤꯅꯅꯦ ꯁꯂꯥꯝ ꯂꯝꯕꯤꯒꯤ ꯀꯣꯏꯁꯟꯗꯨ ꯉꯥꯏꯔꯤꯀꯣ ꯑꯣꯀꯦ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯒꯦ ꯍꯥꯏꯕ ꯇꯤꯝꯅ ꯑꯩꯈꯣꯏ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯄꯤꯌꯨ ꯆꯥꯒꯦ ꯍꯥꯏꯕ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯁꯤꯒꯤ ꯑꯣꯏꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥꯁꯦ ꯉꯥꯒ ꯏꯔꯣꯝꯕꯒꯤ ꯆꯔꯥꯁꯦ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯃꯇꯦꯡ ꯈꯨꯠꯁꯤꯟꯅꯕꯤꯔꯝꯃꯒ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯆꯥꯛꯂꯦꯟꯁꯤꯃ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯅꯨꯃꯤꯠꯁꯤꯗꯁꯨ ꯉꯥꯒꯤ ꯆꯔꯥ ꯆꯥꯃꯤꯟꯅꯔꯦ ꯁꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯀꯦ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯊꯥꯡꯖꯒ ꯁꯒꯣꯜꯁꯦꯟꯒ ꯁꯦꯅꯤꯇꯥꯏꯖꯔ ꯑꯃ ꯀꯥꯞꯄꯒ ꯑꯩ ꯐꯣꯟ ꯊꯝꯃꯤ ꯃꯐꯝꯁꯦ ꯑꯣꯀꯦ ꯄꯥꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯦꯅꯤꯇꯥꯏꯁ ꯇꯣꯏꯅ ꯇꯧꯗ ꯌꯥꯗꯦ ꯃꯐꯝꯁꯤꯗꯤ ꯒ꯭ꯔꯤꯟ ꯖꯣꯟꯗ ꯂꯩꯔꯤ ꯖꯒꯥꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤ ꯖꯒꯥꯁꯦ ꯑꯣꯀꯦ ꯊꯥꯡꯖꯒ ꯀꯥꯏ ꯂꯩꯇꯦ ꯆꯥꯛ ꯆꯥꯔꯕ ꯆꯥꯔꯦ ꯂꯤꯑꯣ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯊꯥꯡꯖꯒ ꯁꯒꯣꯜꯁꯦꯟꯒ ꯆꯥꯟꯅꯕ꯭ꯔꯣ ꯊꯥꯡꯖ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯊꯥꯡꯖ ꯅꯨꯄꯥꯅ ꯊꯥꯡꯖ ꯅꯨꯄꯤꯅ ꯁꯒꯣꯜꯁꯦꯟ ꯑꯣꯏꯔꯒꯗꯤ ꯆꯥꯅꯩ
Oke, salam nabi ahan be isa napa pokpa nupi pokpa gido. Oh, ming do habiro. Salam nabi. Thôi, mình thong giống có yên không có xe yên không nào bro matang ra kitang habio. Din thôi yên không do. Mangang da san amting bi oi kaw re. Mangang da san bro. Asal laga di mangang gaur ga di yên không toi ni ko. Mai bam manok ton bro mai kya betul lagi kaya no gian tadre manok mutang handiro manok ton but pregi maram dasu kara sembiro za mai ba ai mai bidin na sati ko sultan kaya sultan so semjara kya kang makra de madhavi thungam phone number do mutaga habiro okay hajira ke 700 59 83396 700-59-83396 yare ko madhavi tungam noksa dada nahal ki wahang duki pokom do amta pibio amtaga habiro rani sonjon bam whatsapp message habirakte kaigino okay rani ai ngasi ngarang ji thabak busy oi ai blog se masu nangdre aduna aingonda message thari se nakoi na di amam nakoi amam khak tharak oi kalang mani aingonda hujik still message listing manga gi matak dai open tawduna leiri hatare open tawroga so ai reply pi phek nang gi tabak ngam gi tabak kyam lei aduna ne waro bi ba nak si kitang aingonda lai si automatic yam lai dare ai status su thamjabane message hanba ngamdre mayam waro bi ade na yumgi thabak tawdra dare ko ai tam na sum tawjarake yai thoi ba mai tai thang jaga nongai jinga nupana thangju nupina nomaijing oide paknai priyaning thojam kaka pokpa numit sanaraju rasi sanadradi fatabro pokpa numit sanaraju rasi sanadradi fatabro pokpa numit sanaraju jum yare ko khoi phobde adune adu khoi phobudi animak loi sanabudune ko tungdang laktro igyan tatre nungdang laktro haise irai nupi yumse kesa mangang channel nupa sana bro nupi ni irai nupa ni yumse kesa onsen irai teng sana phatte ngai ri mino salam nambi yai lo kogi yama moje koi dijang ki president jo bire aduga ero kendra gi oina aduga still kasi koi home isolation se gi oina asoba kogi mes ki thodang se lobiriba ngasi bawda awada ba gemna hendidra ngasi mai saja bode am nungai je hetare yamna hau nga thong ju tare ado wafung khara thambi gani ngasi gi nga thong ma ji ai ta se na nga thai gi kano da bu ne ai nau ka ma sona hangai ba ka khum sem ta pizza ge ngasi ji ta se na da koi isolation center se gi ona di yamna nungai ba numin ne hai ba ja kai gana ka da akoi si marak te thang di tabna yam kana hau ba na tro so akoi sin sin na di pizza ga so nga thong ma ku ma di kya kano da bu da ne ado ngasi si koi gi Harok Bazar gi yamna nungsiraba aigi nausing haiba tare piyo sage haiba tim ama mogi tim ama lakpi duna mogi chauraba sangsal haiba tare moji mayamna kano do bane mioi ta kun mari mangana sabane adugi tim duna akhogi sa Dr. Thokchom Rasamna tawjariba thabak mayamna da piyamna pokkodagi makhogi tim duna lakpi duna akhoi da hana akhoi haribe enthang mathira ni sitang iron ma nga thom da ngamjagi habadagi sagi makha da khona committee na jingsala matun da ya bi duna moina mateng bangbiram nga si nga thong ya habata yamna hawe isamang sa tare aduna matung na su haribe piyo sage timsi tauru tabu da phaba oibiu aina ai zor mathum da thongni jari aduga hauji akhoi gi Kendra Chigwa, Hangariba Isolation Center, Iro Kangrota Hangibasita, Mapam Zilla Leramba in Messing Haitare, Naduna, Leramadi, Padana Chana Giva, Munungi Muising, assisting Hina, a question Toriba Seva, and you can read the Nangasiboda, Adumatic, Mating Bangi, Kanosi, left in a Sibu Saturday, Nasi
ꯄꯤꯌꯣ ꯆꯥꯒꯦ ꯇꯤꯝꯅ ꯇꯧꯕꯤꯔꯝꯃꯦ ꯍꯌꯦꯡ ꯍꯪꯆꯤꯠꯁꯨ ꯍꯥꯏꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯤꯟꯖꯔꯛꯀꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯃꯊꯪ ꯂꯥꯛꯑꯦ ꯑꯗꯨ ꯂꯥꯁꯇ ꯑꯩꯅ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯄꯤꯅꯤꯡꯂꯤꯕ ꯃꯦꯁꯦꯖꯇꯤ ꯑꯩꯈꯣꯏ ꯑꯦꯁ ꯑꯦ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃ ꯑꯣꯏꯅ ꯂꯩꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯑꯉꯝꯕ ꯁꯦꯕꯥ ꯇꯧꯖꯕꯁꯤꯗ ꯃꯈꯣꯏꯅꯁꯨ ꯄꯦꯟꯕꯤꯌꯨ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯕ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯐꯝꯗ ꯂꯥꯛꯏꯁꯤ ꯊꯥ 2ꯒꯤ 3ꯒꯤ ꯑꯉꯥꯡ ꯐꯥꯎ ꯌꯥꯎꯏ ꯑꯗꯨꯗꯒꯤꯅ ꯆꯍꯤ 80ꯒ 7 ꯐꯥꯎꯒꯤ ꯊꯥꯛ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯕ ꯌꯥꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯣꯏꯅ ꯂꯩꯕꯅꯤꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯃꯤꯇꯤꯁꯤꯅ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏꯅ ꯐꯣꯂꯣ ꯇꯧꯕꯤꯕ ꯔꯨꯜ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯈꯤꯇꯪ ꯐꯣꯂꯣ ꯇꯧꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅꯤ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯦꯁꯦꯖ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯁ ꯑꯩꯅ ꯊꯥꯒꯠꯆꯅꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯒꯤ ꯄꯤꯌꯣ ꯆꯥꯒꯦ ꯇꯤꯝ ꯑꯁꯤꯒꯤ ꯄꯤꯌꯣ ꯆꯥꯒꯦ ꯇꯤꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟꯁꯤꯒꯤ ꯉꯥ ꯑꯃꯁꯨꯡ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯩ ꯑꯗꯨ ꯃꯇꯨꯡꯗꯁꯨ ꯇꯧꯔꯨꯗ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯏꯌꯥꯝꯕ ꯊꯦꯡꯛ ꯌꯨ ꯏꯌꯥꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯁꯂꯥꯝ ꯅꯨꯄꯤꯒꯤꯗꯣ ꯅꯨꯄꯥꯒꯤ ꯃꯤꯡꯅ ꯕꯦꯀꯤꯁꯟ ꯅꯨꯄꯤꯒꯤꯅ ꯕꯦꯅꯥꯎ ꯍꯥꯏꯕꯀꯣ ꯕꯦꯀꯤꯁꯟ ꯕꯦꯅꯥꯎ ꯅꯨꯄꯥ ꯄꯣꯛꯀꯅꯤ ꯑꯍꯥꯟꯕꯒꯤ ꯑꯣꯀꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕꯗꯤ ꯉꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯋꯥꯔꯤ ꯈꯔ ꯍꯥꯏꯈꯤꯕꯗꯣ ꯋꯦꯅꯁꯗꯦ ꯅꯨꯄꯥ ꯁꯦꯇꯔꯗꯦ ꯅꯨꯄꯤ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯌꯥꯝ ꯄꯣꯛꯅꯩ ꯗꯦꯟ ꯑꯗꯨꯒ ꯑꯣꯏꯅꯥꯝ ꯑꯕꯦꯝ ꯕꯤꯁꯦꯁꯣꯔ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯑꯍꯥꯟꯕ ꯅꯨꯄꯥ ꯑꯣꯔ ꯅꯨꯄꯤ ꯕꯤꯁꯦꯁꯣꯔ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯅꯨꯄꯥ ꯇꯥꯏ ꯗꯦꯟ ꯂꯤꯟꯊꯣꯏ ꯌꯦꯡꯈꯣꯝ ꯃꯉꯥꯡꯗ ꯆꯜꯂꯦ ꯑꯗꯣ ꯑꯣꯏꯗꯤ ꯌꯦꯛꯊꯣꯛꯅꯩꯌꯦ ꯅꯛꯆꯅꯗꯗ ꯑꯉꯥꯡꯒꯤꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯅꯥꯎꯕꯒ ꯅꯥꯎꯆꯥꯒ ꯅꯥꯎꯕ ꯅꯥꯎꯆꯥ ꯅꯨꯄꯤ ꯇꯥꯏ ꯀꯀꯥ ꯑꯩ ꯂꯥꯛꯑꯦ ꯔꯕꯤ ꯊꯣꯛꯆꯣ ꯃꯩꯇꯩ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯃꯉꯥꯡꯁꯦ ꯉꯥꯄ꯭ꯔꯨꯝ ꯆꯥꯕ ꯌꯥꯕ꯭ꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯏꯐꯔꯦꯝꯕꯤ ꯊꯣꯛꯆꯣꯝ ꯊꯔꯁꯗꯦ ꯆꯠꯁꯤꯔꯣ ꯂꯥꯛꯑꯣ ꯇꯥꯃꯣ ꯃꯣꯏ ꯃꯐꯝꯁꯤ ꯂꯩꯔꯤꯁꯦ ꯑꯌꯥꯝꯕ ꯑꯩ ꯃꯌꯥꯝꯒꯤ ꯔꯤꯄ꯭ꯂꯥꯏꯁꯨ ꯂꯣꯏ ꯄꯤꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯇꯥꯃꯣ ꯖꯣꯒꯦꯟ ꯉꯥꯛꯇꯪ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯟꯒꯦ ꯃꯁꯥꯃꯛ ꯎꯈꯣꯡꯁꯥꯡꯗꯒꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯖꯣꯒꯦꯟꯁꯤ ꯍꯧꯖꯤꯛ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯌꯥꯝ ꯋꯥꯖꯔ ꯁꯨꯄꯔꯚꯥꯏꯖꯔꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯄꯥ ꯏꯄꯜ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯝꯃꯤꯇꯤꯒꯤ ꯇꯔꯞꯇꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯃ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯄꯤꯌꯨ ꯆꯥꯒꯦ ꯍꯥꯏꯕꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯇꯥꯡꯂꯕ ꯑꯩꯈꯣꯏꯅ ꯏꯟꯃꯦꯠꯁꯤꯡꯗ ꯄꯤꯖꯅꯤꯡꯕꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯡꯒꯤ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯄꯤꯖꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯄꯤꯌꯨ ꯆꯥꯒꯦ ꯍꯥꯏꯔꯤꯕ ꯇꯤꯝ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯅꯍꯥꯁꯤꯡ ꯑꯗꯒꯤ ꯍꯧꯔꯛꯏꯕ ꯌꯥꯝꯅ ꯏꯟꯀꯔꯦꯖ ꯑꯣꯏꯕ ꯀꯩꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯖꯣꯛꯄꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯁꯤꯒꯨꯝꯂꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯌꯥꯝꯅ ꯆꯝꯂꯕ ꯑꯍꯨꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝ ꯑꯃꯅ ꯉꯥ ꯃꯊꯦꯜ ꯑꯃ ꯑꯗꯨꯒ ꯏꯔꯣꯟꯕ ꯃꯊꯦꯜ ꯑꯃ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯌꯦꯔꯨꯝ ꯃꯊꯦꯜ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯨ ꯄꯨꯂꯞ ꯆꯥꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏ ꯏꯟꯃꯦꯠꯁꯤꯡꯁꯤꯗ ꯀꯩꯒꯨꯝꯕ ꯇꯨꯝꯗꯕ ꯈꯣꯠꯇꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯝ ꯄꯦꯟꯗꯥꯃꯤꯛꯀꯤ ꯑꯣꯏꯕ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯤꯗ ꯆꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯊꯦꯜ ꯑꯃꯗꯨꯗꯤ ꯍꯌꯦꯡꯒꯤꯗꯃꯛꯇ ꯊꯝꯖꯔꯦ ꯍꯥꯏꯔꯤꯕ ꯄꯤꯌꯨ ꯆꯥꯒꯦ ꯍꯥꯏꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯄꯤꯕꯤꯔꯝꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯟꯃꯦꯠꯁꯤꯡꯅ ꯆꯥꯒꯦ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕ ꯑꯣꯟꯊꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯍꯩꯇ ꯃꯌꯥꯝꯁꯤꯕꯨ ꯅꯨꯡ ꯄꯤꯔꯁꯨ ꯍꯥꯏꯕꯗꯤ ꯑꯍꯥꯎꯕ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯅꯥꯎ ꯔꯣꯃꯦꯁ ꯆꯟꯗ꯭ꯔ ꯔꯣꯃꯦꯁꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯆꯥꯡꯂꯦꯟ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ
ꯄꯤꯌꯨ ꯆꯥꯒꯦ ꯍꯥꯏꯔꯤꯕ ꯏꯁꯤꯡꯁꯤꯅ ꯄꯤꯕꯤꯔꯛꯄ ꯃꯊꯦꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯒꯦ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯤ ꯑꯣꯊꯣꯛꯍꯟꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯅꯥꯎ ꯔꯣꯃꯦꯁꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯁꯦꯟꯇꯔ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯍꯖꯣꯛ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕꯁꯦ ꯗꯣꯅꯥ ꯗꯣꯅꯤꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯦꯁ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔ ꯀꯟꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯒꯤ ꯌꯦꯁ ꯃꯅꯤꯄꯨꯔ ꯀꯟꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤ ꯂꯥꯏꯅ ꯀꯤꯅꯔꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯍꯦꯛ ꯇꯥꯕꯗ ꯆꯠꯊꯣꯛꯅꯗꯅ ꯑꯗꯒꯤ ꯆꯦꯟꯅꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯆꯥꯕ ꯊꯤꯗꯅ ꯃꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯕꯁꯤꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯍꯖꯣꯛ ꯄꯤꯕꯤꯌු ꯍꯥꯏꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤꯒꯤ ꯇꯔꯞꯇꯒꯤ ꯍꯟꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯇꯥꯃꯣ ꯖꯩ ꯔꯣꯕꯥꯔꯠ ꯌꯨꯝꯅꯥꯝ ꯍꯥꯏꯅ ꯇꯥꯃꯣ ꯖꯣꯒꯦꯟ ꯔꯣꯕꯥꯔꯠ ꯌꯨꯝꯅꯥꯝ ꯍꯥꯏꯅ ꯀꯀꯥ ꯖꯣꯒꯦꯟ ꯊꯥꯒꯠꯆꯔꯤ ꯆꯍꯤ 2 ꯄꯨꯟꯁꯤꯕꯤꯌꯨ ꯀꯀꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯔꯣꯕꯥꯔꯠ ꯌꯨꯝꯅꯥꯝ ꯑꯉꯥꯡꯅ ꯏꯕꯤꯔꯤ ꯊꯦꯡꯛ ꯌꯨ ꯔꯣꯕꯥꯔꯠ ꯊꯦꯡꯛ ꯌꯨ ꯆꯍꯤ 3 ꯑꯣꯏꯅ ꯍꯤꯡꯗꯣꯛ ꯆꯍꯤ 3 ꯄꯨꯟꯁꯤꯖꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯀꯃꯦꯟꯗꯤ ꯌꯥꯝ ꯂꯥꯛꯑꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯑꯣꯜꯃꯣꯁ ꯌꯨꯝꯗ ꯍꯟꯕꯒꯤ ꯇꯥꯏꯃꯤꯡꯁꯤ ꯌꯧꯁꯤꯜꯂꯛꯑꯦ ꯉꯥꯏꯍꯥꯛꯇꯪ ꯁꯤꯗ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯃꯌꯥꯝꯅ ꯈꯤꯇꯪ ꯎꯍꯟꯖꯒꯦꯅ ꯇꯧꯖꯕꯅꯦ ꯑꯗꯨꯒ ꯑꯩ ꯍꯌꯦꯡꯗꯒꯤ ꯂꯥꯏꯚ ꯐꯖꯅ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯊꯥꯕꯤꯔꯤꯕ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯄꯥꯕ ꯉꯝꯗꯦ ꯂꯥꯏꯁꯦ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯨ ꯎꯔꯦ ꯁꯥꯔꯅ ꯇꯧꯕꯤꯔꯤꯕꯁꯦ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯥꯏꯁ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯨ ꯑꯩꯒꯤ ꯀꯣꯂꯦꯛ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕꯅꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯁꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭राꯏꯕꯔꯁꯤꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯤꯀꯣ ꯔꯣꯃꯥꯟꯁꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯗꯤ ꯑꯀꯤꯕꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯤꯔꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯁꯦ ꯏꯟꯇꯔꯇꯦꯟ ꯑꯗꯨꯒ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯂꯩꯕ ꯀꯔꯐ꯭ꯌꯨ ꯂꯩꯕ ꯀꯣꯔꯣꯅꯥꯒꯤ ꯂꯩꯕ ꯁ꯭ꯀꯨꯜ ꯀꯥꯕ ꯊꯤꯡꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯨꯝꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯃꯌꯥꯝꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯀ꯭ꯂꯥꯁꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯇꯝꯖꯒꯦ ꯑꯩ ꯀꯃꯦꯟ ꯍꯥꯏꯐꯦꯠ ꯎꯖꯕ ꯁꯤꯡꯗꯣꯛꯇꯅꯤꯀꯣ ꯑꯩꯅ ꯂꯧꯈꯠꯆꯔꯤꯁꯦ ꯃꯊꯛꯇ ꯂꯩꯖꯕ ꯀꯃꯦꯟꯁꯤꯡꯁꯨ ꯑꯩ ꯊꯣꯏꯅ ꯎꯖꯗ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯀꯃꯦꯟꯁꯦ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯂꯣꯏꯅ ꯄꯥꯅ ꯂꯩꯕꯗꯤ ꯅꯪꯉꯔꯣꯏ ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯗꯣꯏꯅꯦ ꯃꯐꯝꯁꯤꯗꯒꯤ ꯌꯨꯝ ꯆꯠꯄ ꯃꯇꯝꯗ ꯅꯤꯌꯔꯂꯤ 20 ꯃꯤꯅꯠ to 30 ꯃꯤꯅꯠ ꯄꯨꯡꯈꯥꯏ ꯃꯌꯥꯗ ꯑꯗꯨꯝ ꯆꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯂꯥꯞꯄꯦ ꯆꯤꯡꯌꯥꯗꯅꯤ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯌꯥꯝ ꯆꯤꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯗꯅꯤ ꯂꯩꯔꯤꯁꯤ ꯑꯗꯨꯅ ꯈꯥꯡꯒ꯭ꯔꯣꯛ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯏꯟꯃꯦꯠꯁꯤꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯒꯗꯤ ꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯤꯀꯣ ꯑꯗꯨ ꯃꯐꯝꯁꯤ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯥꯔꯅ ꯇꯧꯕꯤꯔꯤꯕ ꯑꯃꯗꯤ ꯂꯩꯕꯤꯔꯤꯕꯁꯤꯒꯤ ꯗꯥꯏꯇ ꯂꯧꯕꯤꯔꯤꯕ ꯁꯨꯄꯔꯚꯥꯏꯖꯔ ꯑꯗꯒꯤ ꯃꯦꯠꯁꯀꯤ ꯄꯨꯕꯤꯔꯤꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯐꯤꯁ ꯏꯟꯆꯥꯔꯖ ꯄꯨꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯗꯨꯅ ꯐꯖꯅ ꯉꯁꯤ ꯐꯥꯎꯕꯒꯤꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯐꯖꯅ ꯑꯩꯈꯣꯏ ꯆꯂꯥꯏꯖꯔꯤ ꯃꯌꯥꯝꯅ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯇꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯀꯦꯅꯤꯊꯣꯏꯁ ꯆꯦꯅꯦꯜꯅ ꯑꯃ ꯌꯥꯝ ꯀꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯕꯤꯔꯦ ꯁꯤꯝꯇꯪ ꯑꯩ ꯈꯨꯝꯖꯔꯝꯒꯦ ꯋꯥꯔꯧꯕꯤꯕ ꯅꯠꯇꯦ ꯂꯥꯁꯀꯤ ꯀꯣꯏꯁꯟꯅꯤꯀꯣ ꯀꯦꯅꯤꯁꯟꯒ ꯕꯂꯥꯒꯁꯦ ꯍꯥꯏꯕꯤꯔꯛꯏꯁꯤ ꯅꯨꯄꯥ ꯄꯣꯛꯀꯗ꯭ꯔꯥ ꯅꯨꯄꯤ ꯄꯣꯛꯀꯗ꯭ꯔꯥ ꯑꯍꯥꯟꯕꯒꯤ ꯍꯥꯏꯕꯅꯤ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ नुपा ताई नुपा पोकने ले अहान बगी सिको ओके ngasi kay matang ay matang thamjetre chumna ikoi leriba hairok kendra gi oina home isolation ji positive oiraba kolaba inmate sing ge thambam sing sida aikoi nong gi duty khara tanai sigi ngasi gi taringi matam sida ngatang mayamda mafam sida tawriba mayam si kitang aikoi uhanjage haduna kitang live si tawjabani adu aikoi yumda hanbagi matam yore ai live si losinjage mayam mayam ki comment loina pajatre waro bibi yade sawi yade hayeng gi mathang gi live tai mapung phana pajage duga ब्लॉग से सेम ngam boi jage mapung sambu phajana hajatre ikoi na live tawrisi ko phajana duty yam kana tawgeri ikoi ai hojik matam loisile ado aro mafam ta thambiram gadra hoi aswaina haragadi goje mundi home isolation center haro ki mafam asida tasengna ahan bada akoi sana takri basi mi yankhai gak haramani mi yankhai haramadagi hoji sama hendana mafam si hoi onaban cm na boda mi chaman yararoi haibagi pauta pibirakugi wari su laigre maramni mafam yamna ingna chikpa hadi chingna koina laiba mafam yamna hadi parja ga disap tawda mafam orubuna ado ikoi ngasi boda laiba koi inmate si mi chamaga koi 72 muk yogre akoi punna hoji boda mi 72 akoi discharge pigre aduna mayamda aina thamjaningba ai mafam jigi incha samoina thamjaningmadi
ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯑꯉꯝꯕ ꯃꯑꯣꯡꯗ ꯁꯦꯕꯥ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯗ ꯄꯦꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯒ ꯑꯅꯥꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯂꯨꯅ ꯅꯥꯟꯅ ꯂꯩꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯕ ꯃꯇꯝꯗꯁꯨ ꯃꯁꯥꯅꯁꯨ ꯂꯨꯅ ꯅꯥꯟꯅ ꯂꯩꯕꯤꯔꯒ ꯑꯩꯈꯣꯏꯁꯤ ꯅꯥꯗꯅꯕ ꯀꯣꯔꯣꯅꯥꯁꯤ ꯐꯥꯏꯠ ꯇꯧꯅꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯗꯨꯅ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯁꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯔꯣ ꯀꯦꯟꯗ꯭ꯔꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯕꯖꯥꯔ ꯃꯤꯌꯥꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯁꯦ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯖꯔꯤꯁꯦ ꯑꯩ ꯉꯁꯥꯏꯁꯨ ꯎꯠꯆꯈꯔꯦ ꯑꯃꯨꯛꯇꯪꯒ ꯂꯥꯁ ꯑꯣꯏꯅ ꯎꯠꯆꯒꯦ ꯁꯤꯗ ꯂꯩꯖꯩ ꯃꯥꯡꯗ ꯂꯩꯖꯔꯤꯁꯤ ꯑꯩ ꯎꯠꯖꯒꯦ ꯁꯤꯅꯤ ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯀꯌꯥꯝ ꯐꯖꯒꯦ ꯌꯦꯡꯕꯤꯌꯨ ꯃꯐꯝꯁꯦ ꯅꯨꯃꯤꯗꯥꯡ ꯃꯐꯝꯁꯦ ꯑꯁꯤ ꯉꯁꯤ ꯃꯩ ꯈꯤꯇꯪ ꯌꯥꯗꯕꯒꯤ ꯃꯩ ꯈꯔ ꯊꯥꯟꯕ ꯂꯦꯞꯄꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩ ꯂꯣꯏꯅ ꯉꯥꯟꯕ ꯀꯥꯟꯗꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯃꯩ ꯈꯔ ꯁꯦꯝꯕ ꯑꯗꯨꯒꯤ ꯂꯣꯏꯅ ꯉꯥꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯂꯩꯔꯦ ꯃꯄꯥꯟꯒꯤ ꯁꯔꯨꯛꯁꯤꯡꯁꯦ ꯃꯅꯨꯡꯗꯗꯤ ꯏꯟꯃꯦꯠꯀꯤ ꯂꯩꯐꯝꯗꯗꯤ ꯎꯍꯟꯖꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯍꯩꯔꯣꯛꯅꯦ ꯍꯩꯔꯣꯛꯇ ꯍꯩꯔꯣꯛꯀꯤ ꯈꯥꯡꯔꯣꯛ ꯍꯥꯏꯕ ꯃꯐꯝꯗꯨꯗꯅꯤ ꯁꯤꯗ ꯏꯟꯃꯦꯠꯁꯤꯡ ꯂꯩꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯅꯨꯡ ꯁꯣꯝ ꯁꯥꯏꯗ ꯂꯩꯔꯦ ꯐꯥꯡꯈꯥꯏꯁꯤꯗꯒꯤ ꯏꯟꯃꯦꯠ 100ꯒꯤ ꯃꯌꯥ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ 100ꯒꯤ ꯃꯊꯛ ꯂꯩꯔꯦ 150 ꯂꯩꯔꯦ ꯉꯁꯤ ꯐꯥꯎꯗ ꯑꯣꯀꯦ ꯑꯗꯨꯅ ꯃꯐꯝ ꯁꯣꯝꯗ ꯂꯩꯔꯤꯁꯤꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯂꯩꯐꯝꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯂꯩꯐꯝꯅꯤ ꯁꯣꯝꯗ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤꯗ ꯂꯩꯔꯤꯁꯤ ꯃꯌꯥꯝ ꯎꯍꯟꯖꯔꯛꯀꯦ ꯑꯝꯇ ओके ꯁꯤꯒꯤ ꯃꯐꯝꯁꯤꯡꯁꯦ ꯁꯣꯝꯗ ꯂꯣꯏꯅ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯁꯥꯏꯗꯁꯤꯗ ꯑꯝꯇ ꯄꯨꯟꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯐꯝꯁꯤ ꯂꯩꯕꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯐꯁꯤꯡ ꯌꯥꯝ ꯆꯦꯛꯁꯤꯟ ꯂꯣꯀꯦꯜꯗ ꯂꯩꯖꯔꯤ ꯉꯥꯛꯇꯅꯤ ꯅꯔꯁꯁꯤꯡꯁꯨ ꯐꯖꯅ ꯗ꯭ꯌꯨꯇꯤ ꯇꯥꯔꯒ ꯂꯩꯖꯔꯤ ꯑꯗꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯥꯏꯐꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯣꯏꯅ ꯄꯥꯕ ꯉꯝꯖꯗ꯭ꯔꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣ ꯑꯩ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯃꯄꯨꯡ ꯐꯥꯅ ꯄꯥꯖꯒꯦ ꯑꯩ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯒꯦ मॅम गुड नाईट मग खरंच मॅम